Lamdama asigi tonganba mafamsingda leiriba Catholic school sing Little Flower Sangaipro, Saint Joseph Sangaipro, Nirmala Vas MG Avenue, Catholic English School Kanjipur amadi Tiny Tot Chingmairong yauna Catholic School singda Class 1 amadi Class 7 da mingchengadaba maheroi singe form thajinnakhre aroiba numit ngasi numit yungba pung 12 fau oiki. Online ki kuthangda amasung school dagi fangnakiba menchilaba form sing mama mapa oiba singna thajinnakhre damak school singi gate ta ngarang numidang dagi yareknaduna ngainakhe. Imphal city gi manungda leiriba Nirmala Vas school da form thajinba laknakiba singna purakhiba gari sing park tawfam leitabadagi traffic jam thokhe. City Police na miyam adu senanaba honabada Awaba oike chap manaba thong asigumna atai Catholic school singda su thokhe. Sangaipro leiba Saint Joseph English School da form thajinba lakiba guardian amana ayuk anganbadagi hauna form thajinaba queue leptuna ngairakpani haiba yauna wafam kya phongdorakli. Mating thokpadi ngasai private school mission school sing sidana atalkham naitan hena population hena holaibe maramdi afaba no hengalpana maramaraga duda hengalpani aduga khogi government school sing sidadi madugi chang nem thridi haibagi wani madu khona thajalubada khogi cha sing natraga ye chhatra sing thajan kheba matamda madu magi quality sia awang ba ifang phangba ngamuktaba aduna maramorga ngasai mission school sing sida khoi guardian sing na hen attempt torokpani na thamjage nakala maromda maheroi singi mama mapa singna admission form thajinba matamda sizinanaba porakhiba original birth certificate sing school authority na pamliba sahiga chanaramdabadagi khudakki oina tongan ba school singi anakpa mafam singda leiriba xerox center amadi computer center singda niyamgi wangmada namthoktuna masu singi sahi semdoknakhe. Xerox center singda copy ama xerox tobagi mamal lupa ani loramba adu lupa manga yauna lawkhe. Xerox center amadi computer center singna namthoktuna thamlaba niyamna yadava menshindriva birth certificate sing lupa samadage chani phaoba yonakhe. Oirakliba phibam asina niyam lana asaba birth certificate sijanaduna admission tawgadoriba pikliba maheroi singe tungi punsi lambida kari tholakadage haiba adu khanthadaba makhai mama mapa singna Catholic school singda mingchanwa phangona bahona baromda henna pukning changnakhe.